Maming lairaba e-commerce firm ama oiriba Amazon amasung Flipkart ki warehouse kharada Bureau of Indian Standards na rate Chathabada Lupa Lakh Henbagi Substandard oiba Potlam kaya Fagatle haire hiramasgi matangda agency ki pawa mana hai National Standard Body of India Delhi branch ki Bureau of Indian Standard na Delhi ki Mohan Cooperative Industrial Area da leiba Amazon Sellers Private Limited ki warehouse ta rate chathake Pung tara mga rom chathakiba red aduda tungan ba Potlam lising ahungga cha mga rom phagat pangamke hariba Potlam singasi ISI mark yaudaba amade sajanaba ISI gi mark level na pa Potlam singa tane Chawrangna Lupa Lakh Humputara romgi mamal oigadaba Potlam sing adu ayambana geyser food mixer amade electrical appliance singne nakalamaramda Delhi gi Trinagar da leiba Flipkart ki subsidiary amasu oiriba Instacart Service Private Limited dasu Bureau of Indian Standard na rate chathake maduda ISI mark yaudaba amade manufacture gi date yaudaba sports ki khongup kaya thadoknabagi sem saraga leiramke rate aduda chawrakna Lupa Lakh taruk romgi oigadaba sports ki khongup pair chamanga humputar Mariputara rom phagat pangamke Mamangi Thadasu Bureau of Indian Standard na Lebagasi tungan ba mafamda red chathake Maduda Delhi, Gurgaon, Faridabad, Lucknow amade Sripurum Budurgadike Substandard oiba Potlam kaya phagat palaikre Thawrangasi Consumer Protection ki tamak quality amade standard leiba Potlam sing phanganaba honabane Hawjikmaki oina Government of India ki tungan ba line ministries amade regulator signa certified tawbugi mathok taba Potlam chatred humpu mapal rom leide hariba Potlam singasi yon ba atopa lebak ta thadokpa amade manufacture tawbuna chingba pumnambak Bureau of Indian Standard ki certificate of compliance ki valid license yaw tabayade wafam asi thawaidrabadi BIS Act 2016 ki section 29 ki subsection 3 ki makhada jail da thazin pa amade phalti han ba natragana penalty animak phangba yai haina agency ki power sana makhat tari